Leingak peace talk process da KCP Taibanganba group Yaoba Leite Haina lona thingkhraba lalhoulup asigi information and public relations officer Khongnangthaba Meitei ki cherol amana Phongdorakli cherol asina hai ngarang lamdam masda phongba nungthil pause amada KCP paikhomba KCP poirei Meitei KCP khoirangba KCP lamyanba khuman amasung KCP Taibanganba group ka Leingak peace talk ke damak process haure haina phonglakhi adubu group sing asiga KCP Taibanganba group ka chatminaba amni process asida Yaoba Leite KCP Taibanganba group asi wakhalon manaba group kharaga chatminari thoklebai issue asida hawbadagi miyam amasung lamdam asigi ngamkhai ngaknabagi damak yeknaba jochin kuki terrorist single lan thengnaduna lakli makhatana su thengnekhigani lamdam asigi apunba saktam sagatnaba ninghanaba laitana hotnekhigani miyamna su lamdam asigi Lantheng nariba group khuding makta thauna hapiu haina su cherol asina makhatana Phongdorakli